Ojasingna school so Lonsillaga pan Dukan Fambida so Sinnaramle MSF Aikoi Lairik Ningthina Tamsi haiba academic campaign asigi makhada Manipur Student Federation MSF ki team ama wangoi da leiba Haureibi awang UP school da ayuki pung 13 minute 18 taba matamda yengsin khongcha chalubada Oja pumnamak haunaduna thabak ama leiri haina school so Lonsillaga pan Dukan Fambi amada so Sinnaramle haina MSF ki Vice President Hizam Rosen na phongdokre hiram asigi matangda ngarang kwa kaithel da leiba MSF ki mayai loisangda paugi mifam ama pangthokre paugi mifam adu da Hizam Rosen na makhata na hai Haureibi awang UP school khakta da natana Thaunauzam Primary School so londuna leiram lei afaba mahiroi amadi afaba khunayama semgatpada mahi masing takpi tambiri bo Ojasinggi thodang chu sauna lei adubu mahi masing takpi tambigada bo Ojasingna angangsing yengsinbi badi lairadana Makhoi masel jab manana suti thadokuna mapu pandaba school ohenba se kanagi asoibano haina phongdokhe Education Minister masamangna primary dagi horaga higher secondary fauba leiriba oja lising taruka chama pannifuga manga watle haina lauthokiba leikhre oja watpagi serak asida leijaribo oja khara asina pungning changdana school chang naina kadaba karabasu lakpagi soikhak tawrakpagi chanabi asigumba kaya thengnare Zonal Education Office ki makhada leriba school sing ZEO Deputy Inspector DI Assistant Inspector AI singna leiriba school sing ningthina yengsinbida bagi mami chawna tare chahi tara manga suraba government ki vehicle sing scrap taunaba state khuding makta khangan khrei nitin leiwa kasigi oina chahi tara manga suraba government ki vehicle sing scrap tawraga nei masiga mari lainana central government ki maike dagi State sing the se thaduna khangan khre haina Union Transport Minister Nitin Gadkari na phongdokre Central Government na paikhaliba khongthang ase thabak oina pangthongnaba State Government sing da masigi policy sing thakre sahi tara manga helaba gari sing scrap tawba sida bus truck car yauna makhal khuding maki gari sing yaure ngarang Nagpur da pangthokiba Agro Vision 2022 hogdokhibagi thauramda Union Transport Minister asina makhata na haikhibada Prime Minister Narendra Modi gi lising makhada leibak asida sahi taraga manga mapung pharaba government ki vehicle sing scrap taunaba yaba pikre hairiba policy ase state level da thabak oina pangthokadaba nei leibak asida vehicular pollution asi control taunabagi damakta sahi asigi hogalakpada scrap policy ase thabak oina pangthoklagani haina laukthokraba nei leibak asigi district khuding makta vehicle scrapping facility ani ahum thamnaba thaurang taure scrap tawraba gari sing adu ge amanba tire sing adu lambi sembada sizinnaga nei ing 2018 gi October thada state government ki maiki dagi vehicle scrap policy ase laukthokringai mamangda Supreme Court ki maiki dagi Delhi NCR da sahi tara manga surba petrol gari sing aduga sahi tara suraba diesel gari sing scrap tawgadabani haida ruling piba laikhre ing 2020 da so National Tribunal na sahi tara manga helaba gari sing public space sing da thabada thingba thamnaba order issue tawkhrabane mamang sahi 2021 ge August thada Prime Minister Narendra Modi na voluntary vehicle theft modernization program hairaga su khangnaba automotive scrap policy chanaragani haina su laukthrabane Gujarat ta election duty chatpada laikhidraba jawan ani gi imung manungda lakh 33 ex gracia piraga ne ECI Mathang tha December ama amasung mangada Gujarat tangkak ani thongna pangthokadoriba assembly mikhal asigi damag election duty chatpada laibak thiba thokdok amada laikhidraba IRB gi personnel ani adugi imung manungda lupa lakh 33 ge ex gracia piragani haina Election Commission of India ECI gi maike dagi laukthokre haukiba tang 13 ki numidang pung 8 lom tabada makhoiga duty chanminaba ahum suba IRB gi personnel Thobal Wangkhem dagi En inausa kauba miyoy amana nongmay kapagi thogdokta ahum suba IRB ge Habildar Thobal District ke Thiam Konjildage TH Thoiba Rifleman number 059-46102 amasung District asima ke Lamding Kumanthem Laikai dage Kumanthem Jiten Rifleman number 1710195 ase laikhidavane aduga battalion asima ke personnel Thobal athokpam dage N Surjit Rifleman number 1500-7261 amasung Mari Suba IRB gi Rifleman Rohat Kanta Singh Rifleman number 410725 na
nongmaina panduna sokhibane laibak thiba thokdok adu da laikhidraba IRB personnel ani aduge ex gracia lupa lakh tranga pinaba Gujarat ke Porbandar district ki SP amasung district election officer na ECI da recommend tawkhibane recommendation adugi matungina election commission of India ECI gi maikai dagi laikhidraba jawan ani adugi imung manungda lupa lakh tranga ge ex gracia piragani haina laukthokibane adumak pu hairiba ex gracia gi senpham ase mari leinariba Manipur sarkar gi maiki dagi makhoi gi details sing adu ECI da submit tawraba matung da pigadabani haire panba yabade nongmai kapagi thokdok adu Gujarat ke tukda gosada leiba cyclone relief center da thokibane thokdok adu da makhoi ga duty chatminaba ahum suba IRB ge rifleman Thawbal wangkhem dagi en inauksana nongmaina kapada havildar thoibana makokta nongmai maru ama panbadage khudakta laikhide aduga rifleman Jitenna mabukta panbadage Porbandar Baba Singhaji hospital da laikananaba pukhatpada lambi da laikhidavane thokdok adu da sokhiba jawan ani adu Porbandar ge Baba Singhaji hospital da laikanarba matung makhata ba treatment gi damakta Jamangar medical college da refer tawkhre makhoi ani gi phibam khudong thiningai oidre thokdok adu thokraba matung da jaga adu da security forcing deploy tawkhre haina Porbandar gi district magistrate Ashok Saramana phongdokhre district singi boundary chayen riba sing waroishin purak hodrabade misi mina thoglakane Jaichandra state asige lairiba district singi boundary ayamba loina chayen are district boundary chayen riba kaya ase athubada cabinet na warep logduna waroishin ama pura hungna bahona dravade misi mina thoglakani haina UCM na sinduna ngarang Torbung community hall da pangthokiba nongmagi oiba Laumi singi training program da UCM gi president Jaichandra konthok jamna phongdokhre NE da insurgency gi rang chada marfu hanthare ing 2020 da lalhoba lising aniga chatruk nifu mari surrender tawkhre MHA hauki ba chahi 2014 ga changdamna bada ing 2020 fawda laibak asigi North East region da lalhoba gi irang ase chada marfu hanthare North East da security situation ase singthaningai oiba mawong da phagatle Insurgency gi oiba thokdok sing yauna micham amade security forcing asiana amasung asoka panthokpagi sang yamna hanthare haina Home Ministry MHA 2020-21 gi report amana haire insurgency gi thokdok hanthare haijarabasu security da thada basenpham di hengatle kumja 2023 fawbuda kilometer taraga dasmik sino ane sangba ngamkhai sambal khaba loisin daure Manipur da kumja 2014 dagi kumja 2021 phawbada insurgency ga mari lenaba thokdok thokbagi chang hantharabasu security related expenditure scheme da thada basenpham di hengalakle kumja 2021-22 da Manipur da security related expenditure scheme gi makhada Manipur da lupa crore umbudraga mari dasmik taruk thadakhe kilometer chahum ga marfudraga nipan sangba Manipur amasung Myanmar ngamkhai paringda kumja 2023 fawbada kilometer taraga dasmik sino ani ahum sangba saruk asi sambal khaba loisilagani haina Ministry of Home Affairs ke chahi gi report palle Sangai festival pangthokpam sing mina krikrik inare Union Minister Kiran Rijiju festival loisinbagi thoram da saruk yaraga nei aroi bada tabiri bapum namak pu thagat jare